Makha tarakpada Lengaka yanaba ama puraktri fauba Surbalagi asib hakchang lauroidori ngarang kautrukta kuki lalhaubasingna afaba makhalgi bom nongmai amadi drone fauba sijinnaduna landarakpada kuki lalhaubasingna kapthorakpa nongmai maruna koki sarukta panbadagi leikhidraba ngangbam ongbi Surbala kuntragamathoigi asib hakchang Manipur lengaka yanaba ama puraktri fauba laukhiroi haina faying maikegi prajasingna paumi-singa unabada fongdokre Surbalagi thawai yaudraba asib hakchang rims mirel sangda thamle makha tarakpada Kautrukta Kuki Millitantsingna drone yauna akanba mawongda landarakhraba matung Kaithalmanbi Kautruk Chingkhung Chingya area singda combing operation chathanaba Commissioner N Ashok Kumarna DGP da cherol thaduna khangankre makha tarakpa update da lupa crore taragani thoigi iPhone hurankre Apple iPhone 1400 puduna lakpa transport truck driver ama furam laba matung truck asigi security guard na phone sing adu huranduna pukre haidi thaudo asi Madhya Pradesh ki Sagar district ta thokibani truck asida yariba iPhone sing asigi mamal charangna lupa crore taragani thoirom oigani haidi police na pirakpa report amagi matung inna security guard asigi mioi kharaga manaraga phone sing adu puduna chatkibani hojik makhoi gi khongol li naba thabak paikhatpa hore haidi